Lengakta tongan demand mapan tanduna Manipur Secretariat Service Association MSSA na numit mapani chumna changsilakpa seas work strike ke khongjang asida lengak na makhatana lumna lauduna thabak paikhatrabadi hena kanba makhal ge khongjang changsilagani haina MSSA gi maike de gi phungdorklei mapani shuba numit ki ngasi changsin khiba khongjang aduda sarugya khiba Manipur Secretariat Service Association MSSA ge General Secretary Sagrakpam Rabi Nahai Manipur Secretariat GAD gi Secretariat Assistant M Roman Bo Manipur Bhavan Kolkata da transfer utilization ki damak thakhiba gi order chana handaba Hangduna Ladiba from Sing Mensin about Tubada, Tabak Paikatpa, retirement benefit Amasung pension case and from Sing Mapung Fana Pitokpa, National Pension Scheme, Jana Handaba, Tabaktagi, Potakraba employees sing re-engagement Taubalepa, Group D caretaker ASO SO Amasung PS Singi grade paid Piba Amasung Kumja English Ngani Kunumduiki January Tadake Paraga. Central Government na lepa reta DAP ba hairiba dabi singa se taksiladuna ngasi fawba numit mapani chumna seas work strike ki khongjang changsilaklei adubu ngasi fawba lenga asina MSSA ke demand singa se lumna loktoba ki mami tariba se laibak thibani association na taliba demand singa se pumnamak pithokadabani haibasu leite wari sanaraga kadai fawba thabak ton thokpa yaba ki haibadu khana haningi madugi mahutta association ki wafambu tasin usnadabago laithokliba se nungaite karigumba makhatana lenga ki maike positive response laktrabadi tumina laithokpangamloi Chief Secretary gi get the fawba khongjang sangsin baga loina secretariat fawba thingjanduna hena kanba mongda khongjang sangsilagani haike